Ukhurl District Administration amadi District asigi makha thangba sarukta leiriba tungan-tunganba khul tara romga samnahaliba yamna maru oiba lambi ama oiriba Mahadev tagi tongau faurga Toloi fauba takivagi lambi asi mari leinaba singna yengsin bidabana miyamna khudong chadaba kaya mayoknaba hengalakli Nongju thalakpaga loinana lambi asigi nak yetta leiba khunja singna angamba sel khainaduna fibam chadraba lambi asigi mafam kaya semjinba haurakli Hiram Sida Impact News ki akhanaba paudam ama. Ukhurl District ki maru oiba khul sing oiriba Tongau, Sirakhong, Tainem, Somdal yauna khul amada mioi lising mari degina lising mga phawba khundaba khul tararom taba lambi asi haukiba kumja lising aniga mapanda BRTF na semlamkhi adubu matam sang na BRTF na lambi asi matam gi yengsinduna laklabasu BRTF na makha tana lambi asi yengsinbagi thabak thadokhibadagi lambi asi nongmagi pibam sokpa haurakli Masi NEC Notice Council na sabalambi duni. Koi tangkhul ki west leiriba khunggang singi amata ngairaba lambi haidare ko. Aduga LM block ta connect toba amata ngairaba lambi ne. Ajik leiri akoina repairing doriba lambi se. Aduga lambi sina connect toba tangkhul ki village si niban mukle. Kugi ki khun ani yauna around 10 villages se ajik akoina repairing doriba lambi sina touch toba ni. Lambi asida tangjori ba kunja singna angamba honaduna pibam chadraba lambi gi saruk sing semjillabasu kayam kuina kunja singna lambi asi leptana semjinba ngamgadori bagi haibasi kunja singna lenga ki mafamda hanglakli Akoi chaningai thakningai jingnina kagum yadabnina hujikse akoi khara semhodrebdi akoi hingningai lambi leite haibige asumai to jabni adubu akoi na chatliba hujik semniwa lambi si chahi khutinge akoi na marak da asumai na khunja singsina kholangsi pire araga khunga halaman singna khara yengsilaga nit chahi khutinga akoi na asumai repairing toriba adubu akoi hujik ding amraktre Mudun yarabidi akoi gi lepak sida ima iba oina leiriba chief minister o aigi head minister oiriba MLA singna meeting tabirebdi akoi khunja singsina supkau kauroi ado akoi nungai bisi mogoi tamak haraubini nungai bina akoi na asumai phongtakseni Lambi asigi manung chana leiriba Tongau khulgi kunja singna angamba sel khainaduna ka hena pibam chadraba lambi gi saruk sing semjinba haurakli adubu tingi lambi oibana maram oiraga nongmagi pibam chadaba hingalakpada lambi asida tangjaduna hingliba khul tara romgi kunja sing achobu khudong chadaba kaya mayoknagadra haibagi chingnaba haurakli Akoina ana ayek leba kanda tangai phattaba emergency hospital da Ukhurl da nadraga Imphal thoknaba lambi si sheet natana atopa leidabani matam kuina concern authority singna yangsin bidabagi khunja singna maintain dawraga lakpa lambi ni ajik rainy season la adi leiriba condition asidigi hena sokchilani haiduna akhoi voluntarily miyam haunaraga akhoina bangthokiba thabakni mari leiriba concern authority singna athuba matamda ajik miyeng jangbi naba media gi khuthangdegi ai request tawjab Miyam gi tongan ba chakot thorang sing paikhalakpada khwaidagi maru oriba si lambi thong asine adumakpu chingi lam singda mayong nariba kudong charaba singi marakta lambi phataba lambi nungaitaba sisu amani lunena lengak na mamangda lambi si semamba kola saramba taragasu masi khwaidagi maru oiba maram ama oina khogi chingi loktagi chentharakpa ising singasina maram oiraga koilas mathakta tungaga leiba masina maram oirakanda Koilas thariba lambi semiba si kuina chatanabagi maram amasu oire madumakna hojing tongan ba national gi project kaya ama mapani company sina paikhatliba asugumna sing lambi gi nagyeta khogi drainage system haibadi nala thambirakanda ising singasi nala do chen kinaba sembirakanda lambi asi tung kuina chakadaba mawongda semibagi tangai phadaba leire maru oina khunja singna asuk sang khraba lambi asi kayam kuina makoina semaga lekhigatori bano haibasisu achobo wahanga moire camera person LK Bigloner program jori bai Ketramayum Premchan Impact News Ukhurl District